Imphal, Wahengbam Rajesh na pau pajari ahan bada maroi pau. Manipuri COVID-19 positive over migi masing lising ani yawadore. Hauju pau bada naba pabgi sang sada humpu mari dasmik taruk ani yawre. Kendra gi haksal mantraloy na hari COVID-19 laiset na sibagi sang asi ahan ba oina sada ani dasmik mangagi makada laire amasung Pradhan Mantri Narendra Modi na Raja Tareki Mukhyamantri Singha COVID-19 gi hauju oil phibam amasung ising isaugi matangda wari sanakre. Manipur ngarang puna sample sa nipang kumatoi COVID-19 ki test obugi manungda mioi kun positive oiba thenaki madugi manungda rim sa taramatoi janims da mari Tamenglong da ahum Thawbal amadi Imphal ista amamamni hairi State Surveillance Officer IDSP Manipur ngarang topa cherol amada hai hoki bapung kun mari da mioi humpunitoi naba paduna discharge toki naba pabagi sanga sisada humpu mari dasmik taruk anini Serolun hai mioi sing positive oikiba adugi manungda mapan na Imphal West degini ahum amana Tamenglong degini ataina Bishnupur Imphal East Senapati Thawbal amasung Ukhrul degini Raijajda hauji apunba positive case lising machamapan tara mathogi manungda lising machani tara humdoi naba paduna discharge tokre hauji active case satruk marfudani pan leiri jila singi oina yenglubda Ukhrul jila na mioi sani yangkhain thoi COVID-19 positive oiduna khwaidigi makokta leiri masigi matungda Kangpokpi jila da mioi chani kunthra homdoi amasung Tamenglong jila da mioi chani tarain thoi positive oiba thenaki Maragasta curfew amasung lockdown gi sana kanlon tugaiba marks uptaba amadi social distancing gi sana kanlon ngakna sataba mioi sing police na pagat pa leptri ngarang mioi chani marfudani pan amasung gari chama humbudra manga phagatuna lupali sing kunipan chuhum fine oina thien ki hairi Lilong Police amasung All Lilong Anti-Drug Association na ngarang nungting Lilong Haureibi awang lekay digi drug putopusin toba miyoy ama heroin gram taruk amasung double barrel nongmay amaga kona na fare hari. Thawbal SP na topa cherol amadahay numit asida drug putopusin toba miyoy amasu Lilong Haureibi sambru kong digi WY tablet sangwani punitoy amasung drug putopusin toba da sinabakar amasu pagaki hari. Kala Ketra Manipur ki sahi amasuk masatharpa Golden Jubilee Celebration amasung yangkai matoi Super Foundation Day thorong arang langol lai manai da leba office da loisan kre. Paurabi nupi lamjing loop amasung Indian Red Cross Society Imphal branch ka puna kutsina duna lining thau putiba community hall da COVID-19 ki matang da miyamu bahap tahan bagi thorom ama pangthokre. Thorom da akangai sina laiset asli ki karam na ngakthokadagi habigi matang da wafam kaya thangki amasung mark sian thoki. Umang lai kan ba apun balog ukal na sinjana numit mangani sa tharapa workshop ngarang loisan kre umang lai haraw bada lai gi lai pot amasung sen pot sem saba haibisi matang da Imphal gi konung mamang da leba ukal gi office sa tharaki ba workshop adu kendra gi culture mantralo gi makada pangtok pani tabi riba pawasi Akashbani Imphal degini Kendra na hari COVID-19 degi naba pharakpa amasung active case ki masing asi subnatagi lakh ahum lising mari khaktang khenare hauju phawbada mioi lakh taruk lising Humudra taret chamri kunitoi naba paduna discharge tokre kendra gi haksal mantraloin hai hauki bapung kunmai da mioi lising kulumdoi satruk humudra ni thoi naba phaki hauji phawda naba phabagi chang asi sada humpuni toi dasmik nipan taruk ni COVID-19 laisana sibagi chang asi ahan bo oina sada ani dasmik manga gi makhada leire mantraloy asin hai malem gi oina yengarubada bharat na laiset asidagi siba mi gi masing khwaidagi nemli leibak asida haujik laiset asidagi mi sibagi chang sada ani dasmik Mari mapanda leire Mantraloy asina hai lebak asigi oina raija amasung Union Territory kumapanda laiset asina siba migi masing jati gi thaktigi hena nemli raija amasung Union Territory mangada laiset asina mioi amata sidri raija amasung Union Territory mangada di sibagi sang asi sada amagi makada leire Arunachal Pradesh Sarkar na Itanagar Capital Complex region da mathang thagi ahum phawba complete lockdown sangdokre ngarang pangthokpa pawgi mifam amada raija gi chief secretary Naresh Kumar na hai hauki bachayol ani asida Itanagar da COVID-19 case khangen hengalagiba adugi yenglaga warip asi lobani Arunachal Pradesh da mioi satruk yangkai positive obagi manung da mioi chani humudra mari naba phaduna discharge tokre haujik active case sohum humudra humdoi leiri mioi ahum leikhidre Tripura da ngang apunba sample lising mari sama umudra manga test tobugi manungda mioi sani kulumdoi positive oiba thenaki hariba mioi sing asigi manungda mioi sama amadi BSF personnel singni raija da ngarang mioi kunmari naba phaduna discharge toki
Assam ngarang pun na mioi lising ama taranipan positive oiba thenaki madugi manungda Guwahati sahar khatada mioi sangwa humbudra tare positive oiba thenaki Raija da hojik mioi humpunitoi laisat asigi leikidre mioi lising tare chamapan taramatoi tongan ba center amasung hospital singda laingli Raija dugi apunba positive case lising kunmari gi manungda mioi lising tarataruk kunmari naba phaduna discharge tokre ngarang punna mioi lising nipan yangkai nipan discharge toke Pradhan Mantri Narendra Modi ngarang Raija tariki Mukhyamantri Singha wari sanaduna COVID-19 gi hojik oiba pibam amasung ising isaugi matangda wafam sing khanakre Pradhan Mantri na Bihar, Assam, Andhra Pradesh, Telangana, Tamil Nadu, Himachal Pradesh amasung Uttarakhand gi Mukhyamantri Singha phone da wari sanaki Pradhan Mantri na Assam gi Mukhyamantri ga COVID-19 ising isau amasung Bagjan oil refinery da mai sakiba adugi matangda wari sanaki hari Mukhyamantri Sarbanand Sonowal na Pradhan Mantri da Raija Sarkar na hojik thenariba hiram sing amasung lokholiba sexual thorangi matangda paudamki Pradhan Mantri na Assam da pangba yaba mateng pangani haibagi thajabasu piki hari Pradhan Narendra Modi na Tamil Nadu ki Mukhyamantri Irapalli Palaniswamy ga wari sanaduna Raija da COVID-19 gi hojik oiba phiyong gi matangda hangki Raija da nomaijing kudingi oina ngaranga tharaga ahumlak suba oina complete lockdown sathari haina Pradhan Mantri da paudamki Imphal da ngasi phongba pausi singi baroi pausingi dama hojik Maibam Dwijamani lere Dwijamani Agasari Rajesh Minister Mari gi Dili Khonsat Manipur da COVID-19 gi sang hingalakpa Ima singi wakat tabiro phamuna ba topiro haibana singba pausing asana Imphal da ngasi phongba pausi singi maroi ba pawaina phongnari Manipur da local transmission gi sang hingalakle Thobal district ta imung amagi miyoi manga positive oire haba pau People's Chronicle da ahan headline tauri District ahum da positive oiba laitre Pradhan ga nagnaramba amasu Imphal East da positive oire haibasana Sangai Express Manipuri da ahan headline tawduna phongli Jeri Bamgumna Thobal District su COVID-19 license hantorpagi kiningai thak yaurakle haiba pau Sanali Bagda ahan headline tauri COVID-19 gi luruba tangkak sida magok thongba minister kharana rajniti gi ningdol pomlibani haiduna CM da loinamak inthoktuna leiba sumde haiba Congress ki khumuksam joi ki sana phungdokiba wafam naharol gi thaudangi ahan ba pawaidi State ki ahen ba phan taksiluna ba minister Mari gi Delhi khungsat ke manungsana bisojina Manipur Power gi phibam phagalana ba wafam sing pukat krai ba pau Isel Express ta ahan headline tawduna phongli bisojina Union Power Minister unaduna Manipur gi mai gi phibam phagalana bu wafam kaya taksin krai ba suna pungna phamda ahan headline oire Power si Imphal Free Press ki su ahan ba pawaidi Manipur da mai gi phibam hena phagalana ba taksin krai Delhi da satpada political gi akhuba mi yengri yeng lan gani haiba mantri bisojit gi wafam irei bakta ahan headline tawduna phongli Power si Sanali bakta su ani su headline tawduna phongli Mantri Singhi Delhi Khungsat Rajniti Onthok Pigano Haiba Mantri Singhi Wafam Amasu Sangai Express English ki ahan balamai da phongli Leibaga sida COVID-19 gi community transmission haurakle oirikli befibam masi phatre haiba Indian Medical Association gi wafam huyelan pauda ahan headline tawduna phongli Mama positive oikraba matungda masa mari su positive oire haina pausi asimaki box item manungda masu sangduna phongli Indian Medical Association na community transmission ge nungnang ba phongdokli haiba pawma Sangai Express English ki ahan ba pawere Lusingba munabana nongmagi sara tanjari ba singi awa ba kokata banate haiba kethel phambi singna phongdoki ba wafam ireba ki ani sub headline oiri Powersi Imphal Free Press Sanali bag amade naharol gi thudang su ahan ba lamai singda phongli Nampu da khwairamban kethel phambagi phireb lawrak lagani haiba kethel phambi singi wafam Isel Express ki anchor kalam da phongli Rajesh Thagachari Dwijamani Aroibada maroiba pau Manipur COVID-19 positive oiba migi masing lising ani yogadore hauji phawbada naba phabagi sang chada humpu mari dasmik taruk ani yore Kendra gi haksar mantraloy na hari COVID-19 license sibagi sang asi ahan ba oina sada ani dasmik mangagi makhada leire amasung Pradhan Mantri Narendra Modi na Raija tariki Mukhyamantri Singha COVID-19 gi hauji oiba phibam amasung ising isaugi matangda wari sanakre Paulo jare